ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯁꯥ ꯃꯁꯥꯅ ꯑꯩꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯦꯠꯅꯕ ꯃꯈꯜ ꯑꯍꯨꯝ ꯈꯛꯇ ꯇꯁꯦꯡꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯈꯦꯠꯅꯕ ꯑꯍꯨꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ good and bad afaba amasung fataba anisigi afaba amasung fataba adu achumba amasung aramba amade mai papa amade fair oipa mai thiba good and bad truth and wrong ko adagidi usagi failure and success anisi hekang matamda angan afa mewe masol ko jadi makan sedih ngasigi maya gi tambo da next biri pa ka nazari ba special guest ani ke manu dama wabiri pa ka nazari ba Dr. Pranam Samarendra Singh HOD Geography Department Jury College wahi pera foto pina bina bota azabo nalukse Ahan kada sige sing laba pero na sing le laba maru laba dali ko laba to from Islam so ja bale de defa 5 type mo chari lona na sige sing laba first sabam so sing meritorious award 24 game based lesson divide type no laba cities on lesson divide na kanjara laba Sri Kamnam Robinson Singh MPS Superintendent of Police Jiribam District Mahanmak Dekai Noguchari Lorena President from Landalang Singh Sri Sagapam Nava Singh MCS Grade 1 Retired Deputy Secretary Social Welfare for Corporation Government Manipur Pusu Dekai Noguchari Lorena Guest of Honor Landalang Singh Sri Raisham Rosen Singh MCS FDO Jiribam Pusu Dekai Noguchari Lorena Special guest on the Lansing Diriba, Sri Dr. S. Arun Kumar Singh, Assistant Professor, Political Science Department, Sri College Kusuk, Kai Pun Butchari, Lunana. Masih asing lepa yang cing dan lepa kalau masih ke. Kalau imam nung, lebih dari sponsor segi, coba tulang lebih lepa bagi imam ada perkara saya mau beli pemlei dari di bagi cara apa ada tay, cara apa ani suku juga, ani suku. Awam suba. Saya sahabat ibu tu bising osi jadi bang besar ikai tu nak cari dengan nama sendiri bang. Awam bising, balancing, tipai bising, tuai pun yang tu kamu kan ikai tu nak cari. Masih bising lepas, meritorious award pangkok di bang kalau masih matang dah keynote address bagi Renabil bagi Marupna yang baik cumna tapi ke. Hari bang award se Laptop ini habis silumba function nama, orang ni habis sebagai sar ibu tu bina, saya mahu dah bangsa bina, kalau itu macam hai dewasa tu sudah balik perusahaan benda, IBI, semua itu dah jadi bangge atau laba mahiroi merit level satu senda, the first division the pastor of Bangang Singh, satu senda, ini award amat tinggi. Hai bapak kita kita berbagi ming sabam dana singgi memorial di ming dah metric the first division the past over ba sada sing the case the award kirani handa hai na hai bile adaina sada sinama hai jabatai jati madudi first class at the first division I was say 60% yang line up ba ada yang kana pa ro jogasu line na pa ya ba ski matam se di makin se na har the department to do dre ad disin na sa ina so man hai jati bada Pasti benda pas tu berkutik hari bagi mahu Ada target nama. Satu sudah foto sebab ai segi target sudah udah di hari bagi foto. Anda apa? 75% nak kena 80% segi target habis lega. Segi mata tak kamu satu sudah habis lega di ada angan sudah ada foto yang bagi. Ihul tu lakukan lah itu saya penjadi bagi itu lah. Karena si batung het membagai ini dia macam dah. Salah pun sourcing yang hari pasti ini kan. Kalau ini wajah tanah si sur boleh. Itu saya akan jadi hal mungkin kok. Ayun kerja dia tu masih praktis di sana ibu ni sebenarnya na persuasan marasi macam dah yang tu ajar ibu tu mungkin musuh ada ni lepas segi dan tu segi siapa nama apa dapat turun ke ada serba apa yang baru lima ni harus kita dapat yang numai ada ya ibu tu nak thang agar sahaja ni kau isna wali sana gitu agar saya tu betul thang ni aku kisi bandung dah tahu kau ina executive proses tapi kau orang proses hati tu mai masih mula turun si pangku pada selalu jawab pun masih Jadi hati nak kajut nuai ba
ꯐꯥꯎꯕꯁꯦ ꯁꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯖꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯁꯨ ꯃꯇꯝ ꯑꯃꯗ ꯂꯩꯕꯥꯛ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯦꯀꯥꯗꯃꯤꯛꯀꯤ ꯂꯝꯗ ꯆꯥꯎꯈꯠꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯝꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯏꯚꯟ ꯏꯝꯐꯥꯜꯗ ꯂꯥꯏꯔꯤꯛ ꯇꯝꯂꯒ ꯍꯜꯂꯒ ꯚꯦꯀꯦꯁꯟꯗ ꯊꯣꯛꯂꯀꯥꯟꯗ ꯖꯤꯂꯥ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗꯒ ꯃꯇꯝꯗ ꯍꯥꯏ ꯁ꯭ꯀꯨꯜ ꯂꯩꯇꯦ ꯖꯤꯂꯥ ꯖꯨꯅꯤꯌꯔ ꯁ꯭ꯀꯨꯜꯗꯒ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤ ꯃꯌꯥꯝ ꯑꯣꯖꯥ ꯂꯩꯈꯤꯗ꯭ꯔꯕ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯒꯤ ꯍꯣꯏ ꯀꯩ ꯇꯥꯟꯅꯔꯒ ꯇ꯭ꯌꯨꯁꯟꯒ ꯇꯧꯈꯤꯗꯅ ꯈꯣꯠꯈꯤꯗꯅ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯅ ꯑꯉꯥꯡꯁꯤꯡꯗ ꯑꯩꯈꯣꯏꯅ ꯑꯗꯨꯒꯨꯝꯕ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯌꯥꯝꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯍꯣꯠꯅꯖꯔꯛꯄ ꯑꯗꯨꯝ ꯃꯤꯑꯣꯏ ꯑꯃꯁꯨ ꯑꯣꯏꯅ ꯂꯥꯛꯑꯦ ꯁꯤꯒꯨꯝꯕ ꯃꯦꯔꯤꯇ꯭ꯔꯤꯁ ꯑꯦꯋꯥꯔꯗ ꯂꯩꯊꯣꯛꯄꯒꯤ ꯊꯧꯔꯝꯁꯦ ꯑꯩꯈꯣꯏꯅ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯃꯇꯨꯡꯗꯅꯤ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯤ ꯃꯇꯝꯗꯨ ꯑꯦꯋꯥꯔꯗ ꯈꯔ ꯑꯩꯈꯣꯏ ꯁꯤꯟꯖꯒꯦ ꯑꯩꯈꯣꯏꯅ ꯖꯨꯅꯤꯌꯔ ꯗꯦꯕꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯄꯥꯏꯔꯤꯉꯩ ꯍꯧꯕꯒꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃꯅ ꯁꯨꯃꯥꯏꯅ ꯋꯥ ꯉꯥꯡꯊꯣꯛ ꯉꯥꯡꯁꯤꯟ ꯇꯧꯔꯝꯕꯅꯤ ꯑꯗꯨꯒ ꯉꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯦꯔꯤꯇ꯭ꯔꯤꯁ ꯑꯦꯋꯥꯔꯗ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝꯁꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯔ ꯑꯃ ꯑꯣꯏꯔꯝꯕꯗꯣ ꯉꯁꯤꯅ ꯑꯃꯨꯛ ꯗꯦꯁꯇ ꯂꯦꯡꯁꯤꯟꯗꯅ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯏꯟꯚꯥꯏꯠꯀꯤ ꯁ꯭ꯇꯦꯠ ꯒꯦꯁꯇꯨꯅ ꯐꯝꯃꯀꯥꯟꯗ ꯁꯤꯒꯨꯝꯕ ꯊꯧꯔꯝꯗ ꯌꯥꯎꯕ ꯐꯪꯖꯕꯁꯦ ꯁꯤꯗ ꯍꯦꯟꯅ ꯐꯖꯅ ꯅꯨꯡꯉꯥꯏꯕ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯃꯍꯩꯔꯣꯏ ꯑꯃꯅ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯁꯤ ꯉꯁꯥꯏ ꯑꯩꯈꯣꯏꯁꯤ ꯃꯥꯗꯦꯁꯣꯔꯁꯨ ꯇꯥꯛꯄꯤꯈ꯭ꯔꯦ ꯃꯁꯥꯒꯤ ꯂꯩꯖꯔꯤꯕ ꯇꯦꯂꯦꯟꯇꯣ ꯑꯗꯨ ꯈꯛꯇꯅ ꯌꯥꯗꯦ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯍꯥꯏꯕ ꯑꯃ ꯂꯩ ꯑꯗꯨꯒ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯒꯥꯔꯖꯤꯌꯟ ꯄꯦꯔꯦꯟꯁ ꯍꯥꯏꯕ ꯂꯩ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥꯁꯤꯡ ꯂꯩ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯏꯃꯨꯡ ꯑꯃꯠꯇꯗ ꯄꯣꯛꯃꯤꯟꯅꯕ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯁꯦ ꯇꯣꯉꯥꯟꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯊꯝꯕꯤ ꯃꯇꯝꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯥꯒꯤ ꯑꯥꯎꯠꯀꯝ ꯁꯣꯏ ꯂꯥꯛꯀꯅꯤ ꯑꯗ ꯃꯃꯥ ꯃꯄꯥ ꯒꯥꯔꯖꯤꯌꯟ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯃꯔꯨ ꯑꯣꯏ ꯑꯣꯖꯥꯁꯤꯡꯗꯒꯤ ꯍꯦꯟꯅ ꯒꯥꯔꯖꯤꯌꯟꯁꯤꯡꯅ ꯃꯔꯨ ꯑꯣꯏ ꯒꯥꯔꯖꯤꯌꯟꯁꯤꯡꯒꯤ ꯄꯦꯔꯦꯟꯁꯁꯤꯡꯒꯤ ꯑꯆꯧꯕ ꯃꯇꯦꯡ ꯑꯃ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁꯥꯇ꯭ꯔꯁꯤꯡꯅ ꯃꯆꯥ ꯑꯃꯁꯨꯡ ꯃꯆꯥꯁꯤꯡꯅ ꯑꯐꯕ ꯂꯝꯕꯤꯗ ꯑꯐꯕ ꯑꯃ ꯑꯣꯏꯕ ꯍꯥꯏꯕꯁꯤ ꯉꯝꯃꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯀꯦꯟꯗꯜꯁꯤ ꯆꯥꯛꯄ ꯃꯇꯝꯗ ꯍꯥꯏꯕꯗꯤ ꯃꯩꯁꯤ ꯆꯥꯛꯄ ꯃꯇꯝꯗ ꯀꯔꯤ ꯆꯪꯏ ꯍꯥꯏꯇꯥꯔꯒꯗꯤ ꯑꯣꯛꯁꯤꯖꯦꯟ ꯆꯪꯏ ꯑꯣꯛꯁꯤꯖꯦꯟ ꯆꯪꯏ ꯑꯣꯛꯁꯤꯖꯦꯟꯁꯦ ꯃꯩꯗ ꯀꯥꯝꯁꯤꯟ ꯇꯥꯔꯒꯗꯤ ꯃꯩ ꯄꯪꯈꯤꯛ ꯄꯤꯁꯟ ꯇꯥꯔꯒꯗꯤ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯐꯦꯟ ꯃꯨꯊꯠꯂꯤꯕꯅꯤ oxygen is combustible but not oxygen is not combustible oxygen is not combustible but it has combustion hai oxygen hai mai sa ka pula mane ba adu mai sa ko mateng pangi na ko na sagi nuksi da ko oxygen ka ne ko sa ko mai chu ko matum da ji pake ni kalimat ai ha jani point de anga chu da ko na ko hen ni ai to he na mateng pang sa na ma pu thang am da ba ai jal la ka de sagi kendal na sagi oxygen ka bisala mai mutki do ada angang do ôi ôi ada mati chẳng là thấy mấy đứa sang cái gì kia nó một cặp sinh rồi mà tiếp bằng rồi ada angang sih itu level dah ada tuh kan dah angang sih punya oh ini kan dokter pasal dapat science tim pasal dapat angang dapat science tim level tu ada angang tu kesana tu ada kita mau itu dia angang tu ada kadang-kadang tuh saya itu lihat sebenarnya pun dah baik tu di mana pasal berlain dah jamu tu ni nah ada saya harus pergi nak berjenis lagi kita sih kumbang jadi bangun situation sudah yamena matik sa bes le na koi lo se de maram ti kai mai ta kadi hosiki matam ge pa koi infrastructure ichu le de smart classroom le ba any private school hai se private school da smart classroom le se yaw yaro mai yes ana tama la ke santo school de so ko project ko na ka le mani ama yes adro ta ba to any private school ke government school ke le di ba atu ni project le ti ko smart classroom na ko lo ba ya de am se na ga smart board na ma to di dia chau ko tin na ko pun smart board kita punya. Atu kita bodoh live ini mesti bawa. Ini kita sedang bawa bagi khas status dah 70% ni mark pang pas ada sen kaya no ada kau. 40 ni mesti tu bopang kami saya. Jadi sabuk ni ada. Infal nanti atau lagi kesempatan tu sentuh belai. 6 boleh kesempatan sentuh belai. Nundang sudah. Maitai make kami kita mana thobang lagi infal lekai angan sudah. Maitai only for maitai make kami kita. Apa nak? Maitai messi nong la pun lah, aku tu tu dah semarang kai pun. Maitai mai pun ni ba. Kalau subjek tu dah ada nilai tu kita hanya bangang saja. Pergi 80% kat kampus dia pergi. Kalau subjek 100% memang ramai. Jam sama antara kita jam sama saya tu memang ramai. Agar na subjek mas suatu terus kita dalam mana. ML bawa manipulasi ML bawa maitai mai suatu tambah lagi. Semua tu nak pergi. Guardian sing, parents sing na pergi. Angan sida magi level thak level lu dah kita pernah dulu thay apa nama saya ini example mai saya tu ni ada aku pun mana aku lagi saya kata lagi now project mana kita school sudah pergi bangun level tu main school sudah kan school harus di thong lo lihat harus di school thong lo lihat apa
ꯑꯣꯖꯥꯁꯤꯡ ꯂꯥꯛꯇꯕꯗꯒꯤ ꯆꯠꯊꯣꯛꯇꯕꯅꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯏꯅꯥꯎꯄꯨꯁꯤꯡꯁꯦ ꯃꯣꯏ ꯂꯩꯀꯥꯏꯅꯤ ꯑꯩꯈꯣꯏ ꯖꯤꯔꯤ ꯀꯣꯂꯦꯖꯁꯦ ꯅꯛꯄꯅꯤꯅ ꯑꯃ ꯈꯔꯗꯤ ꯑꯗꯨꯝ ꯈꯪꯕꯖꯥꯠꯅꯤ ꯖꯤꯔꯤ ꯀꯣꯂꯦꯖꯁꯨ ꯍꯧꯖꯤꯛ ꯃꯇꯝꯗ ꯌꯥꯝ ꯍꯦꯟꯅ ꯀꯩ ꯖꯟꯖꯟ ꯋꯥꯡꯅ ꯆꯠꯇꯧꯕꯗꯨ ꯑꯣꯏꯗꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯍꯧꯖꯤꯛ ꯏꯔꯥꯡꯒꯤ ꯅꯃꯥꯁꯤꯗ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅ ꯏꯝꯐꯥꯜ ꯂꯩꯕ ꯑꯌꯥꯝꯕ ꯑꯣꯖꯥꯁꯤꯡꯁꯦ ꯃꯁꯤ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯅ ꯀꯧꯕꯁꯨ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯀꯤ ꯍꯥꯏꯅ ꯂꯥꯛꯄꯗꯣ ꯃꯤꯒꯤ ꯂꯥꯏꯐ ꯔꯤꯛꯁ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯂꯥꯛꯑꯣ ꯍꯥꯏꯕꯁꯤ ꯌꯥꯗꯕ ꯇꯧꯕ ꯑꯗꯨꯒꯨꯝꯕ ꯈꯔꯁꯨ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯑꯐꯕ ꯁꯥꯇ꯭ꯔ ꯑꯃ ꯑꯣꯏꯕ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯃꯃꯥ ꯃꯄꯥꯒꯤ ꯂꯩꯀꯥꯏꯒꯤ ꯏꯟꯚꯥꯏꯔꯟꯃꯦꯟꯒꯤ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯀꯂꯦꯛꯇꯤꯞ ꯀꯩꯅꯣꯃꯛꯅꯤ ꯑꯗꯨꯕꯨ ꯑꯉꯥꯡꯁꯤꯡꯅꯁꯨ ꯃꯁꯥ ꯃꯁꯥꯅ ꯑꯩꯁꯦ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯔꯨꯑꯣꯏꯅ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡꯁꯤꯅ ꯑꯉꯥꯡꯁꯤꯡꯁꯤꯅ ꯈꯦꯠꯅꯕ ꯃꯈꯜ ꯑꯍꯨꯝ ꯈꯛꯇꯦ ꯇꯁꯦꯡꯅ ꯈꯪꯕ ꯗꯔꯀꯥꯔ ꯇꯥꯏ ꯈꯦꯠꯅꯕ ꯑꯍꯨꯝ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯔꯒꯗꯤ ꯒꯨꯗ ꯑꯦꯟ ꯗ ꯕꯦꯗ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯑꯅꯤꯁꯤꯒꯤ ꯑꯐꯕ ꯑꯃꯁꯨꯡ ꯐꯠꯇꯕ ꯑꯗꯨꯒ ꯑꯆꯨꯝꯕ ꯑꯃꯁꯨꯡ ꯑꯔꯥꯟꯕ amadi mai pakpa amadi fair oipa maithiba both are the bad truth and wrong ko adagidi usagi failure and success ani si hekang matamda angan apa mewe masoi ko gani manandi angan ko kai mathaba ma pakhe to matamda ai to doi sabak se apa bara phata ga hai bas tan tan da ba es ai to doi so kai musi ko ki to pe imana ngam be den si to bure to ki to pe ri has to gam ki habe apa ba ma to to ma thaba to le apa phata se thang ka ga de ꯐꯠꯇ꯭ꯔꯦ ꯑꯃ ꯇꯧꯔꯔꯣꯏ ꯍꯥꯏꯔꯒꯗꯤ ꯃꯗꯨ ꯑꯅꯤꯁꯨꯕꯗ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯑꯆꯨꯝꯕꯔ ꯑꯔꯥꯟꯕꯔ ꯑꯩ ꯇꯧꯔꯤꯁꯤ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯅꯦ ꯁꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯧꯖꯤꯛꯇꯤ ꯔꯥꯖꯃꯣꯍꯟ ꯃꯣꯏꯅ ꯀꯩꯅꯣ ꯉꯥꯡꯕꯗ ꯇꯥꯕꯤꯔꯝꯒꯅꯤ ꯑꯉꯥꯡꯁꯤꯡꯁꯤꯅ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯗ꯭ꯔꯒ ꯑꯦꯗꯤꯛꯀꯤ ꯗ꯭ꯔꯒꯀꯤ ꯀꯩꯅꯣꯁꯦ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯂꯥꯛꯑꯕꯅꯤ ꯃꯅꯤꯄꯨꯔꯁꯤꯗ ꯑꯗꯨꯅ ꯊꯤꯒꯠꯂꯛꯏꯕ ꯅꯍꯥꯁꯤꯡꯁꯤꯗ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯒ ꯁꯤꯖꯤꯟꯅꯔꯛꯀꯦ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯕꯁꯤ ꯑꯣꯏ ꯏꯀꯥꯏꯕꯁꯦ ꯃꯥꯅ ꯑꯆꯧꯕ ꯀꯩꯅꯣ ꯄꯤꯌꯦ ꯃꯥꯅ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯁꯤꯡꯗꯨ ꯃꯇꯝ ꯈꯔ ꯏꯝꯐꯥꯜꯗ ꯒꯨꯋꯥꯍꯥꯇꯤꯗ ꯂꯥꯏꯔꯤꯛ ꯇꯝꯕ ꯊꯦꯡꯅꯔꯣꯏ ꯂꯥꯛꯑꯀꯥꯟꯗꯗꯤ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯝꯃꯦ ꯁꯨꯇꯤ ꯂꯥꯛꯄꯅꯤꯅ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯔꯨꯒꯦ ꯑꯇꯣꯞꯄꯗ ꯄ꯭ꯔꯃꯥꯟ ꯄꯤꯗ꯭ꯔꯁꯨ ꯑꯩ ꯏꯃꯨꯡꯊꯣꯏ ꯏꯆꯥꯅꯤꯄꯥꯗ ꯒꯨꯋꯥꯍꯥꯇꯤ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯇꯣꯏ ꯂꯥꯛꯏ ꯃꯃꯥꯟꯅꯕ ꯆꯥꯛ ꯆꯥꯕꯗ ꯆꯠꯂꯦꯕ ꯑꯩꯅ ꯃꯃꯥꯟꯅꯕ ꯀꯩ ꯅꯣꯡꯃ ꯆꯥꯛ ꯆꯥ ꯑꯩꯈꯣꯏꯁꯨ ꯆꯥꯎꯒꯗ꯭ꯔꯥ ꯑꯩ ꯁꯤ ꯅꯣꯡꯃꯒꯤ ꯋꯥꯔꯤ ꯇꯥꯗ꯭ꯔꯤꯉꯩꯗꯒꯤ ꯑꯩ ꯑꯗꯨꯝ ꯍꯥꯏꯌꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯉꯁꯥꯏꯒꯤ ꯑꯉꯥꯡꯁꯤꯡ ꯀꯃꯥꯏꯅ ꯇꯧꯅ ꯗ꯭ꯔꯒ ꯑꯦꯗꯤꯛ ꯑꯣꯏꯔꯛꯀꯦ ꯅꯤꯁꯥ ꯆꯥꯔꯛꯀꯦ ꯀꯥꯏꯁꯦ ꯁꯤꯒꯨꯝꯕ ꯆꯥꯛ ꯆꯥꯅꯕꯁꯤꯗꯤ ꯍꯧꯔꯛꯏꯁꯤꯅꯤ ꯆꯥꯛ ꯆꯥꯅꯕ ꯇꯥꯔꯒꯗꯤ ꯏꯃꯨꯡꯗꯨꯒꯤ ꯃꯃꯥꯒ ꯃꯄꯥꯗꯨ ꯌꯥꯎꯔꯒ ꯃꯀꯨꯔꯥꯗꯨ ꯌꯥꯎꯔꯒ ꯆꯥꯃꯤꯟꯅꯕ ꯀꯩꯗꯧꯏ ꯃꯣꯏ ꯈꯛꯇꯪ ꯆꯥꯃꯤꯟꯅꯔꯅꯤ ꯑꯃꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯧꯔꯛꯄꯗꯁꯨ ꯕꯦꯔꯤ ꯊꯛꯄ ꯍꯧꯔꯅꯤ ꯁꯨꯃꯥꯏꯅ ꯅꯪ ꯊꯛꯆꯜꯂꯨꯅꯦ ꯑꯁ ꯍꯩꯅꯗꯦꯗꯅ ꯑꯁ ꯊꯛꯆꯜꯂꯨꯅꯦ ꯇꯧꯔꯒꯗꯤ ꯑꯗꯨꯝ ꯍꯩꯔꯛꯄꯗꯒꯤ ꯆꯨꯔꯨꯞꯁꯤꯗꯤ ꯃꯩ ꯑꯁꯤ ꯔꯥꯖꯃꯣꯍꯟꯒꯤ ꯋꯥꯔꯤ ꯃꯥꯅ ꯉꯥꯡꯕ ꯐꯖꯅ ꯉꯥꯡꯈ꯭ꯔꯦ ꯑꯩꯅ ꯉꯥꯡꯒꯤ ꯃꯇꯧ ꯇꯝꯃꯤꯅꯤ ꯑꯗꯨ ꯇꯧꯔꯦ ꯆꯨꯔꯨꯞ ꯊꯛꯑꯦ ꯑꯗꯒꯤꯗꯤ ꯀꯩꯗꯧꯔꯦ ꯑꯁꯤꯒꯤ ꯃꯅꯝ ꯅꯝꯊꯤꯗꯒꯤ ꯑꯁ ꯇꯥꯛ ꯊꯛꯆꯜꯂꯦ ꯑꯁ ꯊꯛꯆꯜꯂꯦ ꯑꯁ ꯇꯧꯔꯦ ꯅꯪꯁꯨ ꯊꯛꯆꯜꯂꯣ ꯑꯗꯨ ꯇꯧꯊꯖꯔꯦ ꯊꯛꯄ ꯍꯩ ꯆꯥꯛꯇꯣ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯕꯗꯒꯤ ꯑꯁ ꯍꯤꯗꯥꯛꯁꯤꯗꯤ ꯃꯅꯝ ꯅꯝꯃꯤ ꯍꯣꯔꯦꯟ ꯇꯨꯡꯗ ꯈꯪꯒꯅꯤ ꯒꯨꯂꯤ ꯑꯣꯏꯅ ꯇꯧꯔꯁꯦ ꯒꯨꯂꯤꯁꯤꯅ ꯃꯅꯝ ꯅꯝꯗꯦ ꯀꯥꯏꯅ ꯀꯩꯅꯣ ꯈꯔ ꯂꯩꯗꯥꯏ ꯀꯩꯅꯣ ꯀꯩ ꯃꯃꯤꯡ ꯈꯪꯗꯦ ꯑꯗꯨꯒꯨꯝꯕ ꯒꯨꯂꯤꯗꯨ ꯆꯥꯁꯤꯜꯂꯦ ꯑꯁ ꯃꯅꯝ ꯅꯝꯗꯦ ꯑꯗꯩ ꯒꯨꯂꯤ ꯆꯥꯕꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯆꯥꯁꯦ ꯌꯥꯝ ꯊꯥꯏꯅ ꯏꯟꯕ ꯌꯥꯝꯅ ꯑꯣꯕꯤꯗꯦꯟ ꯑꯣꯏꯕ ꯑꯉꯥꯡꯁꯨ ꯃꯥꯜꯂꯤ ꯍꯥꯏ ꯀꯣ ꯉꯁꯥꯏꯒꯤ ꯃꯉꯣꯟꯗ ꯃꯅꯝꯁꯨ ꯅꯝꯗ꯭ꯔꯦ ꯏꯕꯨꯡꯉꯣ ꯑꯗꯨꯕꯨ ꯍꯥꯎ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯀꯥꯏꯅ ꯇꯧꯔꯒ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯀꯣꯂꯦꯖꯇ ꯊꯨꯝꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯨꯗꯤ ꯒꯨꯂꯤ ꯆꯥꯕꯗꯒꯤ ꯑꯃꯨꯛ ꯒꯨꯂꯤꯗꯒꯤ ꯍꯦꯟꯖꯜꯂꯛꯄ ꯑꯃꯨꯛ ꯀꯥꯈꯠꯂꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯆꯥꯛ ꯆꯥꯅꯕꯁꯤꯗꯒꯤ ꯍꯧꯔꯛꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯆꯨꯝꯗꯣꯏꯅꯤ ꯃꯁꯤ ꯃꯔꯝꯗꯤ ꯑꯗꯨꯝ ꯊꯦꯡꯅꯕꯤꯔꯛꯀꯅꯤ ꯏꯆꯥꯁꯨ ꯁꯥꯎꯔꯀꯥꯟꯗ ꯑꯩꯒꯤ ꯏꯚꯟ ꯑꯩꯒꯤ ꯏꯃꯨꯡꯗ ꯑꯩꯅ ꯍꯥꯏꯁꯤꯅꯤ ꯏꯆꯥ ꯅꯨꯄꯥꯗ ꯆꯠꯂꯛꯑꯦ ꯆꯥꯛ ꯆꯥꯅꯕ ꯆꯠꯂꯤ ꯑꯗꯨꯝ ꯆꯠꯂꯤꯕꯅꯤ ꯃꯣꯏꯅ ꯀꯩꯗꯧꯔꯤꯕ ꯈꯪꯗꯦ ꯔꯥꯖꯅꯒꯣꯡꯅ ꯍꯥꯏꯔꯛꯄꯁꯦ ꯁ꯭ꯋꯥꯏ ꯂꯧꯋꯤ ꯃꯣꯏ ꯇꯧꯔꯝꯃꯨꯗ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯉꯥꯡꯁꯤꯡꯅ ꯉꯁꯥꯏꯒꯤ ꯐꯦꯂꯔ ꯑꯦꯟ ꯑꯩꯈꯣꯏꯒꯤ ꯁꯛꯁꯦꯁ ꯃꯥꯏ ꯄꯥꯛꯄ ꯑꯃꯁꯨꯡ ꯐꯦꯜ ꯑꯣꯏꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕꯁꯦ ꯃꯣꯏꯅ ꯈꯪꯕ ꯉꯝꯕ ꯑꯩꯅ ꯉꯁꯤ ꯍꯣꯠꯅꯗ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯄꯥꯗ꯭ꯔꯤꯕꯁꯦ ꯑꯩ ꯐꯦꯜ ꯑꯣꯏꯔꯒꯗꯤ ꯀꯩꯗꯧꯅꯤ ꯑꯩ ꯄꯨꯟꯁꯤꯗ ꯀꯩꯗꯧꯅꯤ ꯍꯥꯏꯕꯁꯤ ꯈꯟꯕ ꯉꯝꯕ ꯑꯋꯥꯕ ꯄꯨꯟꯁꯤꯗ ꯍꯤꯡꯗꯣꯏꯅꯤꯀꯣ ꯍꯥꯏꯕꯁꯤꯗ ꯈꯟꯕ ꯉꯝꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯑꯇꯦꯟꯕ ꯗꯣꯀꯨꯃꯦꯟꯇꯔꯤ ꯐꯤꯂꯝ ꯑꯃꯈꯛꯇ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯃꯄꯥꯁꯤꯅ ꯃꯆꯥꯁꯤꯅ ꯂꯨꯅ ꯇꯧꯖꯕ ꯃꯥꯏ ꯃꯃꯥꯁꯨ ꯂꯩꯇ꯭ꯔꯦ ꯃꯆꯥꯅꯤꯄꯥꯁꯤꯇꯪ ꯂꯨ ꯇꯧꯖꯕ ꯃꯆꯥꯅꯤꯄꯥꯅ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯥꯅ ꯅꯨꯡꯇꯤꯒꯤ ꯉꯥꯏꯔꯒ ꯆꯥꯛ ꯆꯠꯕ ꯅꯣꯡꯃꯗꯤ ꯅꯨꯄꯥ ꯃꯆꯥꯁꯤ ꯆꯠꯂꯒ ꯃꯃꯥꯟꯅꯕꯒ ꯇꯧꯔꯒ ꯁ꯭ꯀꯨꯜ ꯆꯠꯇꯕꯤꯗ ꯇꯨꯔꯦꯟ ꯄꯥꯟ ꯆꯠꯂꯒ ꯉꯁꯥꯏꯗꯧꯅ ꯈꯠꯇꯧꯁꯜꯂꯨ ꯈꯠꯇꯧꯁꯜꯂꯨ ꯇꯧꯔꯒ ꯍꯩꯗꯣꯛꯈ꯭ꯔꯦ ꯅꯝꯕꯔ 4ꯗ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯑꯗꯩ ꯂꯥꯛꯇꯕꯁꯤ ꯁꯨꯡꯂꯥꯛꯇ꯭ꯔꯦ ꯑꯗꯒꯤꯗꯤ ꯌꯥꯝ ꯊꯦꯡꯅ ꯃꯄꯥꯁꯦ ꯆꯥꯛ ꯆꯥꯗ꯭ꯔꯤꯉꯥꯏ ꯃꯥ ꯇꯨꯃꯤꯟ ꯆꯪꯉꯛꯄꯗ ꯂꯥꯎꯔꯒ ꯏꯃꯥ ꯆꯥꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯑꯉꯥꯡꯁꯤꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯃꯇꯝꯁꯤꯗ ꯅꯨꯃꯤꯠꯇꯨꯗ ꯃꯄꯥꯁꯤꯅ ꯂꯤꯕ ꯋꯥꯔꯤꯅꯦꯕ ꯏꯕꯨꯡꯉꯣ ꯅꯪꯅ ꯈꯦꯠꯅꯕ ꯑꯍꯨꯝꯗꯣ ꯈꯪꯉꯨ ꯅꯪ ꯑꯐꯕ ꯃꯤ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯑꯐꯕ ꯑꯆꯨꯝꯕ ꯑꯔꯥꯟꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯑꯐꯕ ꯐꯠꯇꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕ ꯃꯥꯏ ꯄꯥꯛꯄ ꯃꯥꯏꯊꯤꯕ ꯑꯅꯤꯁꯤ ꯈꯦꯠꯅꯕꯁꯦ ꯈꯪꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯐꯕ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯕꯤꯈꯤꯕ ꯅꯨꯃꯤꯠꯁꯤꯗ ꯑꯉꯥꯡꯁꯦ ꯇꯨꯝꯃꯦꯕ ꯇꯨꯝꯕꯁꯤꯗ ꯃꯃꯪ ꯃꯪꯉꯦ ꯃꯪꯁꯤꯗ ꯃꯥꯁꯦ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ ꯃꯪꯁꯤꯗ IAS ꯑꯣꯐꯤꯁꯥꯔ ꯑꯣꯏꯔꯦ ꯑꯆꯧꯕ ꯃꯥꯏ ꯒꯥꯔꯤꯒꯁꯦ ꯑꯆꯧꯕ ꯇꯥꯡ ꯇꯣꯡꯉꯦ ꯐꯣꯔꯆꯨꯅꯔꯗ ꯇꯣꯡꯉꯒ ꯉꯁꯥꯏꯒꯤ ꯊꯣꯡꯒꯁꯦ ꯍꯥꯡꯗꯣꯛ ꯃꯥꯅ ꯇꯥꯏ ꯄꯨꯜꯂꯒ ꯀꯥꯈꯠꯂꯦ ꯑꯗꯨ ꯃꯥ ꯁꯨꯝ ꯂꯥꯛꯀꯥꯟꯗ
tak saba bazar lagi nupa ko di mana saya dapat sini kan tak saya tu kamang tak terus pun hang tu lamang tu kita ni suma ay so bisa wal sa libsu mang ni ko ada mana gyan tara sa makle as ay na nasay kadi kita sila da ina ko na bazar ko ay da adu kumba sagi personal to ba officer ba de sa ni ba to madu ay na aran do labi sa padagi ay ko ko ni ko ada ay nasay ko itu ay so bisa ni ay cuma lang din ay tama ka ay adu ba ay so bisa ko ito ni ko kan ba da apa ba lambi masati ay so bisa ko iki adu ni adu na sina apa cuma aran ba mati mai pakwa mai ti basigi kena ba da kan kata azai metric da amaro te na metric na ko da sa gangan da sa gili person ma ka kay na price piece sitang ko na ba pom la ko daw ba ali extra ay na sa kaje ba dito sa ini sa magam pong hini ewa pilih ni price pilih ni sa chak ko gina ko am chak ko gina mama sa para sa ko extra pa din ka do tapos na nong pato sa ha atau pun terjadi kamu tato kita ada beda ya metric dari itu ya tentu dia lebih jika bahasanya itu angan sebenarnya kan mama ada seperti angan sepak tak ada sesuai dengan betul nanti masih bingung tu pemantau sesuai itu hitamnya mama ayah angan dengan mama ada sesuatu kena itu dulu lah ayah benang angan sesuatu kena angan bang dia bawa nanti cumi mau semacam imun mesti hari pangkalan tu angan itu ayah angan dengan angan sesuatu kena ayah teman-teman yang wani pun sebenarnya atau tipu pasti masih pun kedua ada example gimana angan teman agak tersuruh hatta berkali jadi tak apa ni angan is go as ay na work from the yes kai na lambi da ta ko ne kuma da ne ba duk wasu duk tawo da ne nan kana sai aho ne to sai ne na 75% selection te sai da 100% ng ang gawin da duk target ng da basta na ini madam nan sang selaw male basta na maroy na kasi awardee sige sa sige ba ada maroy do kon sa namo na ada award panglaba sa sing apa tundang yana mai papa apa yan pun lang yana apa ay nasi award pang yana sakto na tunday ko na tala sida yana ay 75 ni as 85 kung hindi sabi ko talaga ay 85 kung basta 90% pang highway work lang ba atau kanda apa pang mima puro ay pang talaga mayam tagi dagal sakit mayam tatak sakit thank you